Indo-Myanmar ngamkhai fauraga ngamkhai da leiba miyoi singna Chathok Chassin Toubada ningthina yengsinduna thabak paikhatnaba center na chana patap sing phongdurakli news report singi matung ina center na phonglakhiba chana patap singda ngamkhai da leiba entry amasung exit point nifuga humdoida Chathok Chassin Toubada Henna Checksilhankhre masiga loinana ngamkhai lalaga chatpada leipak anigi khangdoklaba ngamkhai gi mafam singda leiba miyamdana Henna Checksilhankhre anauba khongthang asigi matung ina ngamkhai gi nakal animakta kilometer tara gi manungda leiba miyoi singna Chathok Chassin Toubada Henna kansinna yengsilagani Assam Rifles ki authorized representative singna piba border pass yaudana ngamkhai lanthok lansin tawraga chatpa yaroi border pass asina entry amasung exit amamam tamak yagani loinana ngamkhai gi sarukta numit taret ni leibagi ayaba piri masiga loinana border pass adu issue tawrakliba mafamda adumak pirambaga loinana ngamkhai lana Chathok Chassin Toubada Henna kupna yengsingani hairi report sing asina makha taraduna ngamkhai lanthok lansin tawraga chatpada ayaba pigedoriba asi maru oina mari mata unaba lam koiba mahai masing tamba analayeng official gi oiba thabak ngamkhai lana lalon itik tauba seminar natraga meeting yauba sana khotnaba amasung cultural exchange program sing da khaktamak oigani center gi chana pathaba sina makha tana khangalibadi border pass asi applicant adugi identity ningthina verified tawraba matungda pigani masigi damak matik charaba applicant aduna local police amasung village authority na piba miyoi adugi identity certificate ki proof puthokadabani masina traga sakhanglaba ngamkhai gi khulda leiba miyoi adugi passport puthokadabani loinana identity certificate ki proof asi chahi amakhak ki valid oigani hairi imung amagi mapung faraba miyoi amakhaktada border pass pigani adum oinamak chahi taraga nipan makhagi miyoi gi oinadi makhoi gi mama mapaga loinaraga ngamkhai landuna chatpa yagani hairiba khudong chaba asi laptop laba ngamkhai gi wangmada leiba miyoi atopa third country gi miyoi singdadi piroi hairi Chathok Chassin Toubagi matam phongdok laduna report asina chayol amada numit tarukni ayuki pung taruktagi nungthil pung ahunga makhai fauba laptop laba entry amasung exit point singda Chathok Chassin Touba yagani masigidamak security amasung health check up taunanaba state police amasung state health personnel singsu deploy taugani Myanmar amasung India leipak anigi miyoi singda piriba khudong chaba asida marol naina verification gi thabak sing chathagani hairiba Checksin thorang sing asi yaudana kanagumba amatana ngamkhai lalaga Chathok Chassin Touba yahaloi hairi chana pathaba sina makha taribadi biometric amasung QR code yauba border passing piduna central portal da thagatkani loinana apiba matam faubagi manungda amuk maramda hankidaba miyoi sing yasinaba tawroi hainasu khangalakli